Eikhoigi lam Ngakchagani Nscn lam Faoba Yasinnaroi Nscn Gprn Eikhoigi sarkargi pandamdi mahosagi oiba akoibagi fibam inakulhanba amadi masibu ngaktuna thambani haina CAO caretaker Jelit Jeliangrong region Nscn Gprn na kuyekpiduna thadorakpa jerol amada haikre hairi jerol asina haibada kaitharakliba mahosagi fibam asibu ngaktuna thamnaba hotnabada pangthokfam thokpa thodangsing maikhatminasi haina naga furup-singda paujelakli mahosagi amasung miyoiba anigi marakta lainariba khal asibu ngaktuna thamnabagidamag UNESCO nasu masigi matangda thorang kaya paikhatuna khanghankiba leikre jerol asina Manipur sarkar bu maral siraduna hairi UNESCO gi framework ki makhada mafam sibu Jelit wildlife sanctuary ni haina lauthokpada Eikhoigi lam asi matik chai amadi naramna okani adubu Manipur sarkar gi asoiba thoksilna masigi mahutta reserve forest amasung protect act adubusu Manipur sarkar na ngakna chatpije Pawasina makha taraduna haibada Eikhoina Eikhoigi lam Ngakchagani Nscn lam Faoba makhal amatada Manipur sarkar ga Yasinnaroi Eikhoigi lamda khut thingjalakpa khudingmak thengnagani amadi mathok taba thabaksing paikhatkani haikre loinana Government of the People's Republic of Nagalim na haibada mafam asibu Jelit wildlife sanctuary amani haina lauthokpibada ayekpa amta pijaroi haina haikre